ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯅꯨꯡ ꯆꯟꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛꯇ ꯆꯍꯤ 13 ꯈꯛꯇꯃꯛ ꯉꯥꯏꯔꯤꯕꯤ ꯀ꯭ꯂꯥꯁ 6 ꯇꯝꯂꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯐꯝꯂꯥꯟꯕꯤꯔꯝꯂꯦ꯫ ꯉꯁꯤ ꯑꯌꯨꯛ ꯈꯣꯏꯁꯥꯎꯅꯔꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥ ꯄꯨꯂꯤꯁꯅ ꯐꯥꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯍꯧꯅ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯍꯧꯔꯛꯄꯗ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯣꯁꯤꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯨꯡꯗ ꯊꯧꯕꯥꯜ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯌꯥꯎꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯍꯦꯟꯕ ꯇꯤꯝ ꯑꯃ ꯆꯪꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏꯔꯥꯡ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 10:30 ꯇꯥꯕꯗ ꯂꯥꯛꯁꯤꯟꯈꯤ꯫ ꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯩꯔꯣꯛ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀ꯭ꯂꯕ HDCꯅ ꯈꯨꯗꯛꯇ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯃ ꯐꯝꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯝꯂꯥꯟꯕꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯍꯟꯗꯕ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞ ꯂꯧꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯔꯣꯛ ꯄꯥꯠ 3 ꯅꯤꯡꯊꯧꯖꯝ ꯂꯩꯔꯛꯇꯒꯤ ꯂꯥꯏꯁ꯭ꯔꯝ ꯆꯤꯡꯂꯦꯟꯈꯣꯝꯕ ꯆꯍꯤ 32 ꯑꯄꯣꯛꯄ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯊꯧ ꯀꯧꯏ꯫ ꯃꯍꯥꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯦ, ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯁꯨ ꯂꯩꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯔꯛ ꯃꯆꯤꯟꯗꯁꯨ ꯌꯦꯟ ꯀꯛꯄꯒꯤ ꯗꯨꯀꯥꯟ ꯑꯃ ꯍꯥꯡꯗꯨꯅ ꯂꯩꯕꯇ ꯅꯠꯇꯅ ꯃꯍꯥꯛ ꯍꯩꯔꯣꯛꯀꯤ SPO ꯁ꯭ꯄꯦꯁꯤꯌꯦꯜ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯣꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯍꯩꯔꯣꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯦꯇꯦꯆ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯄꯩꯁꯥ ꯄꯤꯗꯨꯅ ꯑꯃꯗꯤ ꯊꯦꯝꯗꯨꯅ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯆꯤꯟꯗꯒꯤ ꯈꯪꯕ ꯉꯝꯂꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 3ꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯏꯁꯩ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯔꯝꯕꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯅꯔꯛꯄꯅꯤ꯫ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯋꯥꯀꯠꯇꯨꯅ ꯂꯥꯛꯄꯅ ꯉꯁꯤ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝ ꯊꯨꯒꯥꯏꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯐꯣꯡꯗꯣꯔꯛꯄꯗ ꯃꯍꯥꯛꯄꯨ ꯊꯦꯝꯗꯨꯅ ꯄꯩꯁꯥ ꯄꯤꯗꯨꯅ ꯃꯤ ꯂꯩꯇꯕ ꯑꯃꯝ ꯑꯊꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯑꯁꯤꯒꯨꯝꯕ ꯅꯠꯇꯕ ꯊꯕꯛ ꯆꯠꯊꯔꯛꯄ ꯑꯁꯤ ꯃꯇꯝ ꯀꯨꯏꯔꯦ꯫ ꯍꯥꯟꯅ ꯃꯃꯥꯡꯗꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯆꯤꯡꯅꯕꯗꯒꯤ ꯑꯃꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯥꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯍꯟꯗꯅꯅꯕ ꯍꯥꯏꯔꯨꯕ ꯂꯩꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯏꯃꯨꯡꯅ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯅꯅꯕ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯆꯩꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯚꯤꯛꯇꯤꯝ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯃꯊꯧ ꯇꯥꯕ ꯑꯦꯛꯖꯥꯃꯤꯟ ꯇꯧꯅꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯌꯨꯛ ꯆꯥꯏꯜꯗ ꯂꯥꯏꯟ ꯊꯧꯕꯥꯜꯒꯤ ꯃꯦꯝꯕꯔꯁꯤꯡꯅ ꯂꯧꯈꯠꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯁꯥꯐꯒꯗꯕ ꯃꯐꯝ ꯌꯦꯡꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫